Security Force ki apunba team amana Churachandpur district ki all Khawkwal village da thi bahumbagi thabak chathabada khusu khulai kya ga konana KNA gi kadar tare phagat pangamkhre hiram asiga mari leinana Manipur police ki police control room dagi phangba paw amagi matung inna Security Force ki apunba team amana tha asigi taramari da Churachandpur district ki Sangai Kot police station na konba all Khawkwal village da thi bahumbagi thabak Chathaki, Maduda Khusu Khulai Kayaga Konana, KNA gi kadar tare fagatki, Faraba KNA gi kadar sing adudi, Saikhogin Haukip, Jahi Kuntra Taret, Ngamlan Mang Mate, Jahi Kun Manga, Saikhomang Haukip, Jahi Kun Manga, Thangrel Mal Haukip, Jahi Kun Taret, Jam Khosel Haukip, Jahi Kuntra Nitoy, Hun Kholal Khongsai, Jahi Kuntra Mari Amadi, Mang Khang Thang Kipken Jahi Kuntra Mangani Haidi Makhoidagi AK-47 rifle ani 7.62 assault rifle ama single bore rifle ahum AK-47 gi magazine tara 7.62 mm gi kapayariba nomai maru chatruk yankhai mari single bore live cartridge tara mapan cell phone Baofeng radio set ahum amadi Maruti Gypsy ama fagatpa ngamki haina police ki paw asina makhatari